ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒ ꯂꯣꯏꯅꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤ ꯑꯃꯨꯛ ꯄꯨꯝꯅꯃꯛꯀꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯤल्म ꯑꯁꯤꯒꯤ ꯃꯃꯤꯡ ꯄꯣꯜꯇꯔꯒꯥꯏꯁ. ꯍꯥꯏꯔꯤꯕ ꯐꯤल्म ꯑꯁꯤ 2015ꯒꯤ ꯖꯨꯂꯥꯏ 25ꯗ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯍꯣꯔꯔ ꯑꯃꯁꯨꯡ ꯊ꯭ꯔꯤꯂꯔꯗ ꯕꯦꯖ ꯇꯧꯕ ꯐꯤल्म ꯑꯃꯅꯤ. ꯐꯤल्म ꯑꯁꯤ ꯍꯧꯔꯛꯄꯗ ꯑꯦꯔꯤꯛ ꯑꯃꯁꯨꯡ ꯑꯦꯃꯤꯅ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯒꯥꯔꯤꯗ ꯂꯥꯛꯂꯝꯃꯤ. एरिक अमसुंग एमी की मचासिंग असिगी ममिंगसिंग अदुदी मचानुपी अहलगी ममिंग केंद्रा अदुगा मचानुपा अदुना ग्रिफिन अमसुंग मचानुपी अतोंबी असिना मेडिसन कौई. मखोइगी फैमिली असि पुन्ना अनौब युम अमदा होंगलक्तुना लाक्लमी. मखोइना लाक्लिबा युम असिगी नाकलदा यामना लीरबा अकीबगी मसक ओइरबा उ पांबी अमा हौरमी. अहानबा नुमित असिदगी हौना ग्रिफिनना युम असिदा करिगुंबा सामिल अमा फंगलमी. मेडिसन दसु ग्रिफिन द थोकलिबा अदुगुमना थोकलमी. अदुबो मेडिसन अंगांग ओइबना करी अमत कीदना सानदुना लई. नुमित असिदा मेडिसन ना मागी रूम द चंगलकलगा उपु मनाक अदुदा लेप्तुना कनागुंबा अमगा वारी सानरमी. अहिंगी मतमदा मेडिसन ना उपु असिगी मनाकता सानदुना लेरमी. मनाकता ग्रिफिन सु लेप्तुना येंगलमी. मेडिसन ना उपु असिगी हैंडल द पाइरुबदा मसम मधु मथक्ता पाइखलमी. मधु उरगा मेडिसन ग्रिफिन बो कौशिंदुन उपुगी हैंडल अदु पाइहलमी. ग्रिफिन ना हैंडल अदु पाइबा अदुदसु ग्रिफिन की मसम अदु मेडिसन की अदुमना पाइखलमी. मखोई अनिमक अंगांग ओइबन मरम ओरगा करी अमत खंदना सानदुन लेरमी. मथंगी सिंदा अहिंगी मतमदा ग्रिफिन मागी रूम अदुदा तुमननबा हाइना हिप्तुना लेबदा थोंनाव अदुदगी उ पांबी अदु उरमी. ग्रिफिन ना उ पांबी अदु उरगा यामना किरमी. तंजा असिदा ग्रिफिन मखोइगी रूमदगी खोंजेल अमसु तारमी. अदुगा महाकना अकीबगी मसक ओइरबा सानापोट अमसु फंगलमी. ग्रिफिन यामना कीबना मागी रूम असिदा तुम्बा ngамदना लेरमी. तंजा असिदा युंगी मैसिंग अदु मसा मथंता ngalakलमी. अदुगा अमुकसु मुटखी. मरम असिदगी ग्रिफिन ममित हेन सिंगलक्तुना हौगलक्लमी. ग्रिफिनना मेडिसन की खोंजल ताबदगी मेडिसन की मनाकता लाक्लमी. अदुगा लोन येंगलमी. मतम असिदा मेडिसन मथंता टीवी अमगी ममांगदा लेप्तुना वारी सानरमी. मेडिसन ग्रिफिन लाक्ले खंगबदा टीवी की स्क्रीनदा मकुट अदु थमदुना हाइरई. मखोई मफम असिदा थोलक्तुना लाक्पा पामी. ग्रिफिन कना मखोइना लाक्पा पामी हारिबा असुमना हंगलक्पदा टीवी की स्क्रीन अदुदगी मकुट मयाम अमा उरक्लमी. मदु उरगा ग्रिफिन टीवी अदु मुथतनबा हाइदुना सेंसिनबदा शक्ति अमना फादुना ग्रिफिन बो इंथोरक्लमी. अदुगा मफम असिदा यामना नील खोंगलक्लमी. नील खोंबगी खोंजल तारगा रूम अदुदा एरिक एमी अमसुंग केंद्र लाक्तुन लेरमी. मेडिसनना ममाई लेथोरक्तुन हाइरई. मखोई मफम असिदा लाक्रे. मथंगी नुमित्ता एमीना मेडिसन दा हाइरई. ngarang ahing nang mafum asida lakre haribado kanano. मेडिसन खुमरई. मखोई अदो अईगी मरुपसिंगनी. मखोई नाइतोम तारबा मिसिंगनी. अईना हाइरिबसी अईगी वाखलना सागतबा नते असेंगबदो हाइबनी. मथंगी सिंदा ग्रिफिन युम असिगी गार्डन दगी मीगी सरू मतिक अमा फंगलमी. ग्रिफिन गार्डन अदुदगी मयुमदा चंगलकपदा बोल अमा तारमी. बोल अदु मसा मथंता चेनबा हौरमी. अदुगा मेडिसन की उपु अदुगी मनाकता सेंसिंदुन लेरमी. मधु उरगा ग्रिफिन यामना किरमी. अदुगा मफम अदुदगी चेलके तौबदा मागी लंबी चटफम अदुदा लाइरिक मयाम लोनखत्तुना थांगलमी. अदुगा अमुक लंबी अदुदगी लाइरिक सिंग अदु मसाना मांखी. ग्रिफिनना पाव असि ममागा मपागदा चत्तुना तंबा मतमदा मपाना प्रेजेंटेशन अमगी कन्ना थबक तौरिङैदा ओइबना ग्रिफिन की वा अदु थवैना तारमते. मथंगी सिंदा एरिक अमसुंग एमी ममानबसिंगी मयुमदा अहिंगी चाकौबा चाबा चलमी. मतम असिदा केंद्र ग्रिफिन अमसुंग मेडिसन मखोई अहुम खक्तमक मयुम अदुदा लेरमी. एरिक अमसुंग एमीना ममानबगी युम अदुदा लाक्पदा मखोईगी युम अदु मोंगफम मथक्ता साबा युमनी हाइना हाइरक्पदगी असेंगबा खंगलमी. असोमदना केंद्र ग्रिफिन अमसुंग मेडिसन मखोई अहुमदा युम अदुदा तमनबा हौरक्लमी. केंद्रना फोन येंगदुना लेरिङैदा फोन अदु मओंग अमा तौरक्तुना अंगक्पा खोंजेल थोलक्लमी. अदुगा सरू सयांगी अकीबा भूत अमा उरक्लमी. केंद्रना मदु उरगा कीदुना चेननबा तौबदा मखादगी मखुट अमा थिनगलक्तुना केंद्रबु फारमी. केंद्रना मागी mateंग तौबिनबा हाइदुना मयुंगी मीसिंग कौरमी. नाकल अमदना ग्रिफिन की रूमदा
ꯂꯩꯔꯤꯕ ꯁꯥꯟꯅꯄꯣꯠꯁꯤꯡ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯂꯦꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯥꯟꯅꯄꯣꯠꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯀꯤꯕ ꯁꯥꯟꯅꯄꯣꯠ ꯑꯃꯅ ꯒ꯭ꯔꯤꯐꯤꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯁꯥꯁꯤꯡ ꯑꯗꯨ ꯃꯊꯪ ꯂꯣꯡꯊꯣꯔꯛꯇꯨꯅ ꯊꯣꯡꯅꯥꯎꯒꯤ ꯃꯤꯡꯁꯦꯜ ꯊꯨꯒꯥꯏꯔꯛꯂꯝꯃꯤ꯫ ꯒ꯭ꯔꯤꯐꯤꯟꯅ ꯁꯥꯟꯅꯄꯣꯠ ꯑꯗꯨ ꯃꯈꯣꯡꯅ ꯅꯦꯠꯈꯥꯏꯔꯝꯂꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯊꯣꯛꯈ꯭ꯔꯒ ꯃꯦꯗꯤꯁꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯦꯗꯤꯁꯟ ꯌꯥꯝꯅ ꯀꯤꯅ ꯃꯊꯟꯇ ꯂꯩꯔꯝꯃꯤ꯫ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯁꯥ ꯑꯗꯨ ꯃꯦꯗꯤꯁꯟꯒꯤ ꯔꯨꯝꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗꯁꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯔꯒ ꯒ꯭ꯔꯤꯐꯤꯟꯅ ꯃꯐꯝ ꯑꯇꯣꯞꯄꯗ ꯆꯦꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯛꯇꯤ ꯑꯃꯅ ꯐꯥꯈꯤꯗꯨꯅ ꯒ꯭ꯔꯤꯐꯤꯟ ꯂꯦꯡꯕ ꯉꯝꯗꯅ ꯂꯩꯔꯝꯃꯤ꯫ ꯎꯒꯤ ꯃꯁꯥ ꯑꯗꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯃꯅꯨꯡꯗ ꯆꯪꯂꯛꯂꯒ ꯒ꯭ꯔꯤꯐꯤꯟꯕꯨ ꯐꯥꯗꯨꯅ ꯄꯨꯊꯣꯛꯈꯤ꯫ ꯃꯦꯗꯤꯁꯟꯒꯤ ꯔꯨꯝ ꯑꯗꯨꯒꯤ ꯎꯄꯨ ꯑꯗꯨ ꯇꯞꯅ ꯃꯁꯥ ꯃꯊꯟꯇ ꯍꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯔꯨꯝ ꯑꯗꯨꯒꯤ ꯃꯩꯉꯥꯜ ꯄꯨꯝꯅꯃꯛ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤ꯫ ꯃꯦꯗꯤꯁꯟꯁꯨ ꯃꯉꯥꯜꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯎꯄꯨ ꯑꯗꯨꯗ ꯆꯪꯂꯝꯃꯤ꯫ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯚꯨꯠ ꯃꯌꯥꯝ ꯑꯃꯅ ꯃꯦꯗꯤꯁꯟꯕꯨ ꯀꯧꯁꯤꯟꯗꯨꯅ ꯄꯨꯁꯤꯟꯈꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯦꯔꯤꯛ ꯑꯃꯁꯨꯡ ꯑꯦꯃꯤꯁꯨ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯁꯥꯅ ꯒ꯭ꯔꯤꯐꯤꯟꯕꯨ ꯌꯦꯠꯁꯤꯟꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯒ ꯃꯈꯣꯏꯅ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯕꯗ ꯎ ꯃꯊꯛ ꯑꯗꯨꯗꯒꯤ ꯒ꯭ꯔꯤꯐꯤꯟ ꯃꯁꯥ ꯃꯊꯟꯇ ꯃꯈꯥꯗ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯦꯔꯤꯛꯅ ꯒ꯭ꯔꯤꯐꯤꯟꯕꯨ ꯄꯝꯗꯨꯅ ꯃꯌꯨꯝꯗ ꯆꯪꯒꯦ ꯇꯧꯕꯗ ꯀꯦꯟꯗ꯭ꯔꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯃꯦꯗꯤꯁꯟ ꯌꯨꯝꯗ ꯂꯩꯇꯦ꯫ ꯑꯩꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯊꯤꯔꯦ." ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯀꯨꯞꯅ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯃꯠꯇꯗ ꯐꯪꯂꯝꯗꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯃꯛꯇꯗ ꯇꯤꯚꯤ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯑꯣꯟ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯤꯚꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯦꯗꯤꯁꯟꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯦꯃꯤꯅ ꯇꯤꯚꯤꯗ ꯃꯈꯨꯠ ꯑꯗꯨ ꯊꯝꯗꯨꯅ ꯇꯤꯚꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯦꯗꯤꯁꯟꯕꯨ ꯂꯩ ꯍꯥꯏꯅ ꯊꯥꯖꯔꯝꯃꯤ꯫ ꯑꯦꯃꯤꯒꯤ ꯃꯈꯨꯠ ꯊꯝꯐꯝ ꯑꯗꯨꯗ ꯃꯦꯗꯤꯁꯟꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯤꯚꯤ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯊꯝꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯔꯒ ꯃꯈꯣꯏ ꯌꯥꯝꯅ ꯉꯛꯅꯔꯝꯃꯤ ꯑꯃꯁꯨꯡ ꯀꯤꯕꯁꯨ ꯀꯤꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯦꯃꯤꯅ ꯄꯦꯔꯥꯅꯣꯔꯃꯦꯜ ꯔꯤꯁꯔꯆꯔ ꯗꯣꯛꯇꯔ ꯕ꯭ꯔꯨꯛꯀ ꯎꯅꯗꯨꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯗꯣꯛꯇꯔ ꯕ꯭ꯔꯨꯛꯅ ꯃꯥꯒꯤ ꯔꯤꯁꯔꯆ ꯇꯤꯝꯒꯤ ꯋꯥꯏꯠ ꯑꯃꯁꯨꯡ ꯁꯨꯐꯤꯒ ꯂꯣꯏꯅꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯔꯤꯁꯔꯆ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯔꯤꯁꯔꯆ ꯇꯧꯔꯤꯉꯩꯒꯤ ꯇꯥꯂꯛ ꯑꯁꯤꯗ ꯋꯥꯏꯠꯅ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯒꯦ ꯍꯥꯏꯅ ꯇꯧꯕꯗ ꯆꯧꯀ꯭ꯔꯤ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯄꯥꯏꯊꯣꯛꯇꯨꯅ ꯐꯛꯂꯥꯡꯗ ꯄꯥꯟꯗꯨꯅ ꯇꯦꯛꯈꯤ꯫ ꯗꯣꯛꯇꯔ ꯕ꯭ꯔꯨꯛꯅ ꯃꯈꯣꯏꯗ ꯍꯥꯏꯔꯛꯏ, "ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯃꯃꯤꯁꯤꯡ ꯑꯁꯤ ꯑꯆꯝꯕ ꯊꯋꯥꯏ ꯃꯃꯤꯁꯤꯡ ꯅꯠꯇꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯄꯣꯜꯇꯔꯒꯥꯏꯁꯁꯤꯡꯅꯤ꯫ ꯄꯣꯜꯇꯔꯒꯥꯏꯁꯁꯤꯡ ꯑꯁꯤꯅ ꯚꯨꯠ ꯑꯇꯩꯗꯒꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯍꯦꯜꯂꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯄꯣꯠ ꯆꯩ ꯂꯪꯈꯥꯏꯕꯁꯨ ꯉꯝꯃꯤ꯫ ꯄꯣꯜꯇꯔꯒꯥꯏꯁ ꯍꯥꯏꯔꯤꯕ ꯃꯈꯜ ꯑꯁꯤ ꯈꯪꯍꯧꯗꯅ ꯊꯣꯛꯂꯛꯂꯝꯂꯒ ꯑꯃꯨꯛꯁꯨ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤꯒꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯁꯤꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯌꯥꯝꯃꯤ." ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤ ꯂꯤꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯀꯦꯃꯦꯔꯥꯁꯤꯡ ꯑꯗꯨ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯄꯥꯟꯗꯨꯅ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯦꯗꯤꯁꯟꯕꯨ ꯄꯨꯊꯣꯔꯛꯅꯕ ꯍꯥꯏꯗꯨꯅ ꯇꯧꯅꯔꯝꯃꯤ꯫ ꯋꯥꯏꯠꯅ ꯃꯦꯗꯤꯁꯟꯒꯤ ꯔꯨꯝꯒꯤ ꯎꯄꯨ ꯑꯗꯨꯗ ꯗ꯭ꯔꯤꯜ ꯍꯨꯠꯄꯗ ꯋꯥꯏꯠꯀꯤ ꯃꯈꯨꯠ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯅꯨꯡꯗ ꯆꯤꯡꯁꯤꯜꯂꯝꯃꯤ꯫ ꯋꯥꯏꯠꯅ ꯃꯅꯨꯡꯗ ꯇꯥꯁꯤꯟꯈꯤꯕ ꯗ꯭ꯔꯤꯜ ꯑꯗꯨ ꯂꯧꯊꯣꯛꯅꯅꯕ ꯇꯧꯕꯗ ꯋꯥꯏꯠꯀꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯅ ꯆꯤꯡꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯗ꯭ꯔꯤꯜ ꯑꯗꯨꯅ ꯃꯅꯨꯡꯗꯒꯤ ꯍꯨꯜꯂꯛꯄꯗ ꯋꯥꯏꯠꯀꯤ ꯃꯅꯥꯛ ꯅꯛꯅ ꯍꯨꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯪꯊꯥ ꯊꯥꯗꯣꯔꯛꯏ꯫ ꯋꯥꯏꯠꯅ ꯌꯦꯡꯕꯗ ꯃꯥꯒꯤ ꯃꯈꯨꯠꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯝꯕꯒꯤ ꯗꯥꯛꯐꯝ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯗꯥꯛꯐꯝ ꯑꯗꯨ ꯈꯨꯗꯛꯇ ꯃꯨꯠꯈꯤ ꯑꯃꯁꯨꯡ ꯐꯛꯂꯥꯡꯗ ꯗ꯭ꯔꯤꯜꯅ ꯍꯨꯜꯂꯝꯕ ꯑꯗꯨꯁꯨ ꯀꯔꯤ ꯑꯃꯠꯇ ꯇꯧꯗꯅ ꯍꯥꯟꯅꯒꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯈꯣꯏꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯐꯝꯁꯤꯡꯗ ꯏꯀ꯭ꯋꯤꯞꯃꯦꯟ ꯀꯌꯥ ꯁꯦꯝꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯃꯦꯗꯤꯁꯟꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯑꯦꯃꯤꯅ ꯇꯤꯚꯤ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯥꯏꯗꯨꯅꯁꯨ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯦꯃꯤꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯂꯦꯞꯇꯅ ꯀꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯦꯗꯤꯁꯟꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ, "ꯑꯩ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯍꯜꯂꯛꯄ ꯉꯝꯗꯅ ꯂꯩꯔꯦ." ꯄꯥꯎꯈꯨꯝ ꯑꯁꯤ ꯇꯥꯔꯒ ꯑꯦꯃꯤꯅ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯦꯗꯤꯁꯟꯅ ꯇꯥꯕ ꯉꯝꯃꯤ ꯍꯥꯏꯅ ꯊꯥꯖꯔꯝꯃꯤ꯫ ꯗꯣꯛꯇꯔ ꯕ꯭ꯔꯨꯛꯅ ꯃꯦꯗꯤꯁꯟꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯈꯜꯂꯤ ꯃꯗꯨꯗꯤ ꯃꯦꯗꯤꯁꯟꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯇꯣꯞꯄꯁꯨ ꯂꯩ ꯍꯥꯏꯅ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯑꯉꯛꯄ ꯈꯣꯟꯖꯦꯜꯁꯤꯡ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯠ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯃꯨꯠꯈꯤ꯫ ꯇꯤꯚꯤ ꯑꯗꯨꯁꯨ ꯃꯁꯥꯅ ꯃꯈꯥꯗ ꯇꯥꯈꯤ꯫ ꯑꯗꯨꯒ ꯑꯃꯝꯕ ꯃꯃꯤ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯃꯦꯗꯤꯁꯟꯒꯤ ꯈꯣꯟꯖꯦꯜꯗ ꯂꯥꯎꯗꯨꯅ ꯃꯥꯒꯤ ꯔꯨꯝ ꯇꯝꯅ ꯆꯦꯟꯈꯤ꯫ ꯑꯦꯔꯤꯛꯅ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯄꯗ ꯃꯃꯤ ꯑꯗꯨ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯐꯝꯈꯤꯔꯝꯃꯤ꯫ ꯑꯦꯔꯤꯛꯅ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗꯗꯤ ꯃꯦꯗꯤꯁꯟꯒꯤ ꯁꯛꯐꯝ ꯑꯗꯨ ꯂꯧꯗꯨꯅ ꯊꯣꯛꯂꯛꯄ ꯚꯨꯠ ꯑꯣꯏꯔꯝꯃꯤ꯫ ꯚꯨꯠ ꯑꯁꯤꯅ ꯑꯦꯔꯤꯛꯇ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯦꯔꯤꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯆꯧꯀ꯭ꯔꯤ ꯑꯃ ꯄꯥꯏꯗꯨꯅ ꯎꯄꯨ ꯑꯗꯨꯒꯤ ꯐꯛꯂꯥꯡ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯗꯨꯅ ꯊꯨꯒꯥꯏꯔꯝꯃꯤ꯫
ꯐꯛꯂꯥꯡ ꯑꯗꯨ ꯂꯥꯎꯅ ꯀꯥꯏꯔꯛꯇꯨꯅ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯉꯥꯟꯕ ꯃꯩꯉꯥꯜ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯦꯔꯤꯛꯅ ꯆꯧꯀ꯭ꯔꯤ ꯑꯗꯨ ꯍꯨꯟꯕꯗ ꯃꯥꯒꯤ ꯇꯨꯝꯐꯝ ꯔꯨꯝ ꯑꯗꯨꯗ ꯂꯝꯕꯤ ꯑꯃꯒꯤ ꯁꯔꯨꯛ ꯑꯣꯏꯔꯛꯇꯨꯅ ꯆꯧꯀ꯭ꯔꯤ ꯑꯗꯨꯒꯤ ꯑꯇꯦꯛꯄ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯔꯒ ꯗꯣꯛꯇꯔ ꯕ꯭ꯔꯨꯛꯅ ꯂꯝꯕꯤ ꯑꯁꯤꯗꯒꯤ ꯃꯦꯗꯤꯁꯟꯒꯤ ꯂꯥꯛꯐꯝ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯗꯣꯛꯇꯔ ꯕ꯭ꯔꯨꯛꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯊꯕꯛ ꯑꯁꯤ ꯑꯩ ꯈꯛꯇꯅ ꯇꯧꯕ ꯉꯝꯂꯣꯏ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯒꯤ ꯑꯦꯛꯁ ꯍꯁꯕꯦꯟ ꯑꯗꯣ ꯀꯧꯕ ꯃꯊꯧ ꯇꯥꯒꯅꯤ꯫ ꯃꯍꯥꯛ ꯃꯤꯁꯇꯔꯤꯌꯁ ꯁꯕꯖꯦꯛꯀꯤ ꯑꯦꯛꯁꯄꯔꯠꯅꯤ, ꯑꯗꯨꯒ ꯃꯃꯤꯡ ꯂꯩꯔꯕ ꯇꯤꯚꯤ ꯑꯦꯛꯇꯔ ꯀꯦꯔꯤꯒꯟ ꯍꯥꯏꯕ ꯃꯤꯁꯛ ꯑꯗꯨꯅꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯀꯦꯔꯤꯒꯟ ꯀꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯦꯔꯤꯒꯟꯅ ꯃꯥꯒꯤ ꯔꯤꯁꯔꯆꯀꯤ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ, ꯌꯨꯝ ꯑꯁꯤ ꯃꯣꯡꯐꯝꯁꯤꯡꯒꯤ ꯃꯊꯛꯇ ꯁꯥꯈꯤꯕ ꯌꯨꯝ ꯑꯃꯅꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯁꯤꯕꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯚꯨꯠ ꯑꯣꯟꯈ꯭ꯔꯦ, ꯑꯗꯨꯒ ꯚꯨꯠꯇꯒꯤ ꯑꯃꯨꯛ ꯄꯣꯜꯇꯔꯒꯥꯏꯁ ꯍꯥꯏꯕ ꯁꯥꯊꯤꯕ ꯑꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯦꯗꯤꯁꯟꯕꯨ ꯃꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯃꯥꯂꯦꯝꯗ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯏꯠꯅ ꯃꯦꯗꯤꯁꯟꯒꯤ ꯔꯨꯝꯗꯒꯤ ꯎꯄꯨꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯊꯧꯔꯤ ꯑꯃ ꯍꯨꯟꯖꯤꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯦꯔꯤꯛꯅ ꯆꯧꯀ꯭ꯔꯤ ꯂꯪꯁꯤꯟꯕꯗ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯐꯥꯎꯗꯣꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯅ ꯊꯧꯔꯤ ꯑꯗꯨꯁꯨ ꯐꯥꯎꯗꯣꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯦꯔꯤꯒꯟꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯝꯃꯤ꯫ ꯊꯧꯔꯤ ꯑꯗꯨ ꯃꯦꯗꯤꯁꯟꯒꯤ ꯔꯨꯝꯗꯒꯤ ꯑꯦꯔꯤꯛꯀꯤ ꯇꯨꯝꯐꯝ ꯔꯨꯝ ꯑꯗꯨ ꯐꯥꯎꯔꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯂꯣꯏꯅꯃꯛꯇ ꯇ꯭ꯔꯦꯀꯔ ꯑꯃꯃꯝ ꯄꯥꯟꯁꯤꯜꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯇ꯭ꯔꯦꯛ ꯇꯧꯕ ꯉꯝꯅꯅꯕ ꯍꯥꯏꯗꯨꯅ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯀꯦꯔꯤꯒꯟꯅ ꯒ꯭ꯔꯤꯐꯤꯟꯒꯤ ꯗ꯭ꯔꯣꯟꯗ ꯀꯦꯃꯦꯔꯥ ꯐꯤꯛꯁ ꯇꯧꯁꯤꯟꯗꯨꯅ ꯃꯦꯗꯤꯁꯟꯒꯤ ꯔꯨꯝꯗ ꯂꯝꯕꯤ ꯑꯃ ꯍꯥꯡꯂꯛꯄ ꯑꯗꯨꯗꯒꯤ ꯗ꯭ꯔꯣꯟ ꯑꯗꯨ ꯐꯥꯖꯤꯜꯂꯝꯃꯤ꯫ ꯗ꯭ꯔꯣꯟ ꯑꯗꯨꯒꯤ ꯀꯦꯃꯦꯔꯥ ꯑꯗꯨꯗ ꯚꯨꯠ ꯃꯌꯥꯝ ꯑꯃ ꯎꯕ ꯐꯪꯂꯝꯃꯤ꯫ ꯗ꯭ꯔꯣꯟ ꯑꯗꯨ ꯑꯁꯨꯝ ꯄꯥꯏꯗꯨꯅ ꯆꯠꯍꯟꯕꯗ ꯃꯦꯗꯤꯁꯟꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯝꯃꯤ꯫ ꯗ꯭ꯔꯣꯟ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯃꯦꯗꯤꯁꯟꯒ ꯄꯥꯎ ꯐꯥꯎꯅꯕꯁꯨ ꯉꯝꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯦꯗꯤꯁꯟꯗ ꯊꯣꯛꯂꯛꯅꯕ ꯂꯝꯕꯤ ꯑꯗꯨ ꯇꯥꯛꯄ ꯍꯧꯔꯛꯄꯗ ꯚꯨꯠ ꯑꯍꯨꯝ ꯊꯣꯛꯂꯛꯇꯨꯅ ꯃꯦꯗꯤꯁꯟꯕꯨ ꯐꯥꯗꯨꯅ ꯆꯤꯡꯁꯤꯟꯈꯤ, ꯑꯗꯨꯒ ꯗ꯭ꯔꯣꯟ ꯑꯗꯨꯁꯨ ꯃꯈꯥꯗ ꯇꯥꯈꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯀꯦꯔꯤꯒꯟ ꯍꯥꯏꯔꯛꯏ, ꯑꯩꯍꯥꯛ ꯊꯧꯔꯤ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯃꯦꯗꯤꯁꯟꯕꯨ ꯄꯨꯊꯣꯛꯇꯨꯅ ꯂꯥꯛꯀꯦ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯑꯦꯃꯤꯅ ꯃꯍꯥꯛ ꯑꯣꯏꯅ ꯆꯠꯇꯨꯅ ꯃꯦꯗꯤꯁꯟꯕꯨ ꯄꯨꯊꯣꯔꯛꯀꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯜ ꯃꯅꯨꯡꯗ ꯆꯪꯅꯕꯒꯤ ꯂꯩꯔꯤꯉꯩꯗ ꯁꯣꯐꯤꯅ ꯒ꯭ꯔꯤꯐꯤꯟ ꯃꯦꯗꯤꯁꯟꯒꯤ ꯔꯨꯝꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯒ꯭ꯔꯤꯐꯤꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯔꯨꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯄꯗ ꯒ꯭ꯔꯤꯐꯤꯟꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯦꯗꯤꯁꯟ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯈꯤꯕꯅꯤ꯫ ꯑꯩꯅ ꯃꯥꯕꯨ ꯃꯊꯟꯇ ꯊꯥꯗꯣꯛꯂꯝꯗ꯭ꯔꯕꯗꯤ ꯑꯁꯨꯝꯅ ꯇꯧꯔꯝꯂꯣꯏꯗꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯃꯦꯗꯤꯁꯟ ꯄꯨꯗꯨꯅ ꯂꯥꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯈꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯊꯧꯔꯤꯁꯤꯡ ꯑꯗꯨ ꯅꯥꯀꯟ ꯅꯥꯀꯟꯗ ꯀꯟꯅ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯒ꯭ꯔꯤꯐꯤꯟꯅ ꯑꯁꯨꯝ ꯆꯪꯗꯨꯅ ꯂꯥꯛꯄꯗ ꯃꯍꯥꯛꯀꯤ ꯗ꯭ꯔꯣꯟ ꯑꯗꯨꯁꯨ ꯊꯦꯡꯅꯔꯝꯃꯤ, ꯑꯗꯨꯒ ꯃꯦꯗꯤꯁꯟꯁꯨ ꯂꯩꯔꯝꯃꯤ꯫ ꯒ꯭ꯔꯤꯐꯤꯟꯅ ꯃꯦꯗꯤꯁꯟꯗ ꯂꯥꯛꯑꯣ ꯑꯩꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯅ ꯍꯥꯏꯕꯗ ꯃꯦꯗꯤꯁꯟꯅ ꯌꯥꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯚꯨꯠꯁꯤꯡ ꯑꯗꯨꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯦꯗꯤꯁꯟꯅ ꯀꯤꯕꯅ ꯚꯨꯠꯁꯤꯡ ꯑꯗꯨꯅ ꯊꯧꯔꯤ ꯑꯗꯨ ꯎꯕꯗꯒꯤ ꯊꯧꯔꯤ ꯑꯗꯨ ꯀꯟꯅ ꯆꯤꯡꯂꯝꯃꯤ꯫ ꯃꯄꯥꯟꯗ ꯃꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯌꯥꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯚꯨꯠꯁꯤꯡ ꯑꯗꯨꯅꯁꯨ ꯀꯟꯅ ꯆꯤꯡꯕꯗꯒꯤ ꯊꯧꯔꯤ ꯑꯗꯨ ꯃꯔꯛꯇ ꯇꯠꯈꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯦꯗꯤꯁꯟꯒꯤ ꯔꯨꯝꯒꯤ ꯊꯧꯔꯤ ꯑꯗꯨ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯦꯃꯤꯅ ꯅꯥꯀꯜ ꯑꯃꯗꯒꯤ ꯆꯤꯡꯕ ꯑꯗꯨꯗ ꯊꯧꯔꯤ ꯑꯗꯨ ꯇꯠꯄꯅ ꯐ꯭ꯔꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯒ꯭ꯔꯤꯐꯤꯟꯅ ꯊꯧꯔꯤ ꯑꯗꯨ ꯇꯠꯇꯨꯅ ꯅꯥꯀꯜ ꯑꯃꯗ ꯆꯤꯡꯈꯤꯕ ꯑꯗꯨꯗ ꯃꯊꯧꯅꯥ ꯂꯩꯅ ꯃꯦꯗꯤꯁꯟꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯧꯔꯤ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯆꯦꯟꯊꯣꯔꯛꯄ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯦꯃꯤꯅ ꯊꯧꯔꯤ ꯑꯗꯨ ꯆꯤꯡꯕꯗ ꯃꯈꯥꯗ ꯊꯧꯔꯤ ꯑꯗꯨ ꯂꯣꯏꯗꯨꯅ ꯇꯥꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯦꯗꯤꯁꯟ ꯑꯃꯁꯨꯡ ꯒ꯭ꯔꯤꯐꯤꯟꯗꯤ ꯌꯥꯎꯔꯛꯂꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯒ꯭ꯔꯤꯐꯤꯟꯅ ꯃꯦꯗꯤꯁꯟꯕꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯈꯥꯗ ꯇꯥꯔꯛꯂꯝꯃꯤ꯫ ꯒ꯭ꯔꯤꯐꯤꯟ ꯑꯃꯁꯨꯡ ꯃꯦꯗꯤꯁꯟ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯦꯃꯤꯅ ꯃꯈꯣꯏꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯀꯨꯏꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯒ꯭ꯔꯤꯐꯤꯟ ꯑꯃꯁꯨꯡ ꯃꯦꯗꯤꯁꯟ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯣꯛꯂꯛꯈꯤꯕ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ, ꯑꯃꯁꯨꯡ ꯒ꯭ꯔꯤꯐꯤꯟꯒꯤ ꯊꯧꯅꯥ ꯐꯕ ꯑꯗꯨꯗ ꯃꯈꯣꯏꯅ ꯒ꯭ꯔꯤꯐꯤꯟꯕꯨ ꯌꯥꯝꯅ ꯊꯥꯒꯠꯄꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯑꯇꯣꯞꯄꯗ ꯍꯣꯡꯗꯣꯛꯅꯅꯕ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗ ꯇꯣꯡꯗꯨꯅ ꯊꯧꯗꯣꯔꯛꯄꯗ ꯃꯦꯗꯤꯁꯟꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯁꯨ ꯚꯨꯠꯁꯤꯡ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤ꯫ ꯃꯦꯗꯤꯁꯟꯒꯤ ꯋꯥ ꯑꯁꯤ ꯇꯥꯔꯒ ꯃꯈꯣꯏꯅ ꯒꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯊꯧꯗꯣꯔꯛꯀꯦ ꯇꯧꯕꯗ ꯚꯨꯠꯀꯤ ꯁꯛꯇꯤ ꯑꯃꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨ ꯆꯦꯞꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯆꯤꯡꯁꯤꯜꯂꯝꯃꯤ, ꯑꯃꯁꯨꯡ ꯃꯦꯗꯤꯁꯟꯒꯤ ꯔꯨꯝꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯃꯦꯗꯤꯁꯟꯕꯨ ꯑꯃꯨꯛ ꯍꯟꯅ ꯆꯤꯡꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯀꯦꯔꯤꯒꯟꯅ ꯃꯍꯥꯛꯅ ꯅꯠꯇꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯀꯟꯕ ꯀꯅꯥ ꯑꯃꯠꯇꯅ ꯉꯝꯂꯣꯏ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯀꯦꯔꯤꯒꯟ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯚꯨꯠꯁꯤꯡ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯃꯦꯗꯤꯁꯟꯕꯨ ꯆꯤꯡꯁꯤꯟꯕ ꯍꯧꯔꯛꯄꯗ
Kerrigan mantra sonduna भूत सिंह अदुदा मेडिसिन बु थादु उ हाइबदगी थादुक्लमी अदुगा Kerrigan ना मेडिसिन की महुत्ता भूत सिंह अदुगी लाइफमदा चंकिरमी मकोई सिंह अदुना मेडिसिन बु पुदुना सोफीगा गाड़ी द मफम अदुदगी कन्न थौदुक्तुना लाक्लमी मकोई ने खरा लाक्लगा युम अदुदा हंदुना येंबदा युम अदु यामन साथीना पोखाइदुना अरंग मैंगाल चाउना मथक पाइखलमी मधु उरग खंगी Kerrigan ना पोल्टरगाइस्ट सिंह अदु युम अदुदगी मतम पुमनमकी ओइना लोइसिनख्रे हाइबा थौदोक असिगी मतुंगदा डॉक्टर ब्रुकना मागी टीमगी मी सिंगा लोइनदुना Kerrigan GPS की मतेंगदगी थीरमी कोइना थीरब मतुंगदा Kerrigan गी सिग्नल अमा फंगमी नाकल अमदना एरिक ना महाकी फैमिली पुदुना अनौबो युम अमदा लाकमी मदुदा युम अदुदसु हानगी अदुमना मनाक्तु उ पाम्बी अचौबो अमा होरमी मरम असिदगी मखोइनि युम अदुदा चंगदना अतोप मफम अमदा चटकी अरोइब सिंदा Kerrigan अमसुंग डॉक्टर ब्रुक का पुन्ना उलटलमी मखोइ अनीना हाना पुन्ना तौरंबा टीवी शो अमा अमुक हना मखोइ अनी पुन्दुना तौननबा थौरांग तौरमी Kerrigan ना पोल्टरगाइस्ट सिंग अदु हाटलब मतुंगदा करिसु तौदना लेरमी मदुदा डॉक्टर ब्रुक ना Kerrigan बो मफम अदुदगी थीदुना लौथोरकिबनी असुमना डॉक्टर ब्रुक अमसुंग Kerrigan अमुक हानगुमना पुन्ना लेके अदुगा एरिक की फैमिली सु नुंगाइना पालदुना मतंग असिदा फिल्म असिगी अरोइब सरुक ओइकी मथंगी नुंगाइरबो फिल्म अमदा मयाम पुन्ना अमुक हन थेंगनमिनसि ngasiगी ओइनदी पुमनेमकपु इकाई खुमनजरगा मतंग असिदा टेंशन जरी।